Pahalgam terror attack ta misam kuntaruk yamna tamthina terrorist sing na hat khiba adugi laman khumba oina Bharatna Pakistan amadi Pakistan occupied Kashmir da leba terrorist infrastructure based camp mapanda Operation Sindur launch tawduna mafam mapan adu yamna sauna amang ata thokhan khiba galonana terrorist kaya ama hatuna misam kuntaruk hat khiba adugi laman khumba ngamkhre laklibu wahangdi masidagi Pakistan su khut halaktuna nakan anigi marakta asobalan ama thoglakadra Karigumba asoba lana ama soknaragadi nakal animakna nuclear weapons sing Sijinarakadra haibasini miyamna hangnariba wahang conflict asigi details amadi kari oirakpa yai haiba Manipuri analysis mayamda kudol tamjari midyeng taminasi ngasigi video asi loiba phawba yengbiraga adongi thamoida su kari phawbage adongi puningda su kari phawbage kari oirakpa yai haibana singba wafam sing comment section da iduna phongdokpiro April gi tang 22 2025 da sathakiba Pahalgam terror attack si Lisingani Nipangi Mumbai terror attack ki hek mathangda khwaidagi tamthiba misam miyamda awa ana asi ana piba adugumba thogdok ama oina launariba terror attack ama khakni hairiba terror attack adu Pakistan da base tawba Laskar e Taiba samna LET ki masa ama oiriba The Resistance Front samna TRF hairiba sina sathakibani haina ahanbada claim tawraki adubu kona thangdadi TRF na attack adu da makhoigi khut yaudi haina sengtorakpa leikre adu waiduna su Bharat nadi attack adu LET haibadi Laskar e Taiba amadi Pakistan gi Inter Service Intelligence haibadi ISI gi khut yawi haina yam kanna thajari Pahalgam attack na nakal animakta ungkhatna handuna diplomatic military amadi economic measures ta yamna sauna akaiba piba leikrabani Bharat na terror attack adu da response tawba oina Indus Water Treaty suspend tawkre masi lising amaga samapan humpuda tawnakiba Water Treaty amani hairiba treaty asi World Bank na negotiate tawba adugumba agreement amakhakni masina Pakistan gi water supply da yamna sauna akaiba piba galoinana makoigi agriculture amadi economy da yamna sauna sogan bahokre Pakistan na masibu act of war ni haina laukthokpasu leikre Bharat na makhata na diplomats expulsion tawba galoinana ngamkhai amadi visa da athingba thamba galoinana Pakistan masasing Bharat tagi pungni punipan gi manungda halankibagi wafam su leikre Megi tang ahum dagi hauraga Pakistan Airlines sing Bharat ki airspace ta paiba yahan khidre India gi hithangpham sing da Pakistan gi jahaz sing sanghan khidre loina na mail amadi parcel exchange da su athingba kaya ama thamjinkhre aduda sunatana non permanent UN Security Council members sing da Pakistan gi cross border terrorism highlight tawnaba briefing tawbasu leikre Pakistan bu rough state ni haiba loina na international law sing review tawnaba taksin pasu leikre Military amadi security measures sing oina counter insurgency operation yamna sauna tawba leikrabani Pahalgam hairiba mafam se temporary lockdown tawraga Pir Panjal range ta helicopter tawraga militant sing chathok chaksin tawbra haiba kupna yengsinba hokrabani April 13 dagi hauraga Bharat amadi Pakistan force ki marakta line of control LOC da nongmai kamna ba hokrabani Bharat ki lanmi ama loinana Laskar e Taiba gi commander amasu sikrabani Prime Minister Narendra Modi na armed forces sing da complete operational freedom su pikre karamna kadaida karamba matamda target tawgani haibagi ningtamba koigi armed force sing da pikrabani aduda sunatana Pakistan gi leaders sing gi X account haibadi Twitter account India da block tawkhre provocative content sing sandokpa Pakistan gi YouTube channel taratruk su atingba thamkiba loinana Pakistani celebrity sing da su atingba thamkiba leire aduga haukiba megi tang tareta Bharat ki districts ani ka kunmari da potential hostile attack tagi ngakthok sanaba mock drill pangthokrabani machine takpadi asoba national security concern oire haibani fibam sida Pakistan gi response su akoi amuk yengdaba yaroi Pakistan gi foreign minister Ishaq Dar na attack aduda makoi gi involvement yaude involvement leite haina sengdokhiba lei Islamabad na neutral investigation tawbada cooperate tawgani haina su phongdokhi masigi damak China Russia natraga western countries sing dagi experts sing neklabasu yai haiba phongdokhi Bharat na lokhalakliba khongthang sing asigi paukhum piba oina lising ama samapan humputara nithoi gi Simla agreement Pakistan na suspend tawkhre amadi India ga tawnaba laloliti ki thabak khuding maktasu athingba thamjankhre masida sunatana LOC da Pakistan na nongmai kapsilakpa hokrabani Pakistan na military exercise tawba hokhibaga loinana makhoigi air route sing thingjankhre masina takpadi Pakistan su khut thokna nabagi damak ready oire haiba utpani loinana Pakistan gi Prime Minister Shehbaz Sharif nasu Indiana khut halakpa matamda Indiana khut tharakpa matamda matik saba paukhum pigani haina phawba haikrabani Diplomatic effort oina Pakistan na international support maru oina China gi foreign minister Wang Yi amadi British foreign secretary David Lammy gi puning singsin khiba leikre Pakistan na neutral probe ama tawsi hairibadu China na sugat amadi Russia da leiba Pakistan gi ambassador na water supply da athingba adumak thamlagadi potential nuclear escalation gi warning tawrakhi haibadi nuclear khulai Sijinarakadra haibani ising se adum thingjinduna thamlagadi
Pakistan si UN Security Council ki permanent member natte May 5 da Pakistan na closed door consultation ki request tawba leiki hairiba closed door meeting duna Laskar i Taiba gi role gi matang da yaningdaba utpaga loinana Pakistan bu favor tawkidaba su leikrabani Pahalgam terror attack ki matung da Bharat na kari tawriba Pakistan gi response na kari haiba yengminakhre makha tarakpasidi international reaction sing amuk yengba yai international community singna laibak ani makta puning phathanaba restaurant oinaba amadi wari sananaba nakal ani makta yamna kanna appeal tawri hojiksu tawba leptri America na attack adubu condemn tawki amadi India gi counter terrorism effort ta support tawgani haina su hai adubu laibak ani makta khut thanaba tawdanaba khut hanadanaba yamna kanna taksin badi lei United Nations ki Secretary General Antonio Guterres na attack adubu condemn tawi adubu nakal ani makna de-escalation tawnabadi hai khut thanadanaba karigumba khut thanaragadi yamna sauba haibadi catastrophic consequences yamna sauna amangata thokani haina phongdokhiba leiki UN Security Council na close consultation tawba leiragasu official statement ti hojik phawbagi oina phongdokpa leitri European Union gi oina nakal anina dialogue tawnanaba wari sananaba wafam hairakli China gi oina Pakistan na Swift and fair investigation haibadi neutral oiba investigation ama tawhansi haina phongdoki wafam du support tawe adubakpu China na nakal ani makta leibak ani makta khut thanadanaba wafam di hai adugi sumatakta China gi su masagi geopolitical challenges mayam ama leibanina hawjiki hairiba conflict asida Bharat Pakistan gi conflict asida China na yamna kanna khut thingjalakloi haibagi thajabadi lei Russia UK amadi atopa leibak singna Pakistan amadi LOC region singda satpagi matangda travel advisory sing oina makhoi gi leibak singi thokiba natana conflict asigi matangda di yamna sauna karigumba makhoi gi mot phongdokhiba leitri Bangladesh amadi UAE na peace talk ta oina support tawri Gulf cooperation na attack adubu condemn tawrabasu dialogue tawnanaba Laibak ani makta kanna taksilakle Israel gi oina makhoi gi Prime Minister Benjamin Netanyahu na attack adubu condemn tawbagaloinana India da solidarity utpa phongdokhi asumna laibak ani gi marakta sauna ungkhatnaba asina economic amadi social impact asuki matik yamna pikre maruina Pakistan da suki matik yamna pikre Pakistan gi economy si yamna fragile oiba economy amakhakne makhoi gi GDP si punna $348 billion GDP ni duga Bharat ki oina di 4.2 trillion GDP ni yamna sauna khenaba ama leri economy gi oina su Bharat ki trade amadi airspace ban tawbadagi asuba pressure Pakistan na phangba hokrabani Indus Water Treaty suspend tawkhibadagi Karachi Stock Exchange si April 12 fawbada 2% da haithakrabani Potsegi mamal asuki matik angakpa phangna wangkatpa hokrabani asigumba impact mayam asina kari thohalakpa yai haibadi potential further escalation kari oirakpa yai haibaduni hojik kopna nei nakadori base thengkhang kayarakta Pakistan ga India ga adumak khanaduna lakpa koina tangka kayarakta thengnakrabani Hantaki matang sida para amadi sungsoi soidena Pakistan da tambiba haibase Bharat ki lengdraba wafam ama oina leikre amadi diplomatic settlement oina Pakistan gi neutral prop tawbagi proposal du India na reject tawrabanina dialogue tawnanabagi room hojik maki oina di leitre haina lawba yai aduga laibak ani sigi marakta thajanaba su adumak leitrabani hanadagi su leirakte hojikti sungleibu leitre haiba yare aduga Pakistan na India da warning tawribana hojiki Indus Water Treaty si suspend tawraga ising si adumak thingjanduna thamlagadi makhoi nuclear weapon sing sizinarakpa yai haiba wafam masigi threat fawba India da tawrakpa leikrabani aduga nuclear dimension si yengba matamda laibak animak nuclear capable oiba laibak aktane adumakpu akoi deterrent oina act tawnari laibak ani si adi puning phatharaga leinari hojik phawbugi oina di Russia da laiba Pakistan gi ambassador nasu nuclear escalation gi warning tawki ngasagi mathakta panjakiba ising si adumuk thingjinun thamlagadi nuclear khulai sijinarakani haina phongdokibadu hojiki Russia da laiba Pakistan gi ambassador sina phongdokibu wafamne handaki matang sida India na piriba response si mama yamna longba multifaceted oiba response amakhakni diplomatic isolation tawhankhre Pakistan se economic pressure mayam ama pire loinana operation sindur na singba military gi oiba action sing asi makhata na lokhalakpa sina Bharat na sungsoi soidena handaki matang sida Pakistan da para amadi tambigani haibasimadi mayek senglaba wafam ama oiduna leire haibadi handaki matang sida Bharat na irai laina to oidore amna Pakistan na masida karamna response tawrakpa karamna escalate tawrakpa haibasi yenglagani laibak ani sina yamna sauna lan soknagadra aduga karigumba yamna sauna escalate tawnaduna laibak ani sina nuclear weapons sing Sijinarakadra haiba wafam sini hawjik Bharat amadi Pakistan anina ungkhatnariba asida nuclear weapons sing Sijinarakadra Sijinaroidra haibagi detail analysis amuk liyeng tam asi May 3 Bharat ki tongan ba district singda mock drill tawnabagi order ama thokraga mock drill tawnabagi mayamna silangduna leiringai sigi nongandringai ahing nongyai pung ama khare helakpa swaidani Pakistan amadi Pakistan occupy toba Kashmir da leiba
terrorist base singda air strike tawraga target tawraga terrorist base camp mapan thugaiduna amang ata thohan khiba asi oirakliba fibam sida leibak animakki khutta nuclear khulai sing leibana maram oiraga nuclear war ama satharakadra haibagi nungnangbani mayamge pungning da hujik poknari basi nuclear war tawgadra natraga tawroidra adomsu soidna khangninglamgani Howzik leiriba current context historical precedents haibadi mamangda thokiba thokdoksing amadi strategic doctrine sing nainaraga nuclear war ama thokadra natraga thokloidra haiba kopna yengminase nuclear escalation haibadi nuclear khulai sizinabagi sansi yamna nemna dilai adubu sung oimak oiroi haiba mukti haiba yaba matang maksu oidre adubu eikoina afaba maikerom de yenglaga nuclear khulai sizinnarak loi sizinnar oidabagi oithopa yaba maram khara amuk yengminase nuclear gi khulai sizinabagi matang da pungning phathanaba haibadi yamna sauna amang ata thohalakadaba adugi yenglaga khulai sing asi sizinnarak loidabagi wafamdi dum mayamna thajanari aduga international pressure su leitabanatte haidi restaurant tongnaba under control da leinabagi damakta prithibigi asawa power sing asawa leibak sing yamna kanna leibak animak sida pressure tawribani duga ikoini yengba yabana nuclear weapons sing asi lising ama samapan mariputara mapan 1999 gi Kargil war da su sizinnakhide 2019 gi Balakot crisis da su hairiba khulai sing asi sizinnakhide sizinnage hairagadi hairiba lanfam sing adu da su adumak sizinnaramaba yabani aduga amana operation sindur si yamna limited scope oiba magi target si limited oibasina maram oiraga nuclear khulai sing sizinnaba yabagi sangda hekta khuthalaknaba adugum wafam amadi oidre masina haibadi operation sindurna target tawkribasi terrorist base sing da khaktani Pakistan gi military amadi civilian infrastructure sing da masina target tawkhiba leite barana hauji tawriba attack si non state actors sing da tawba attack ni lisingani tara taruki yuri amadi lisingani tara mapan gi Balakot strike kumba attack sing oibanina nuclear level da sangsilakadaba lantham di oide haina lawba yai international pressure su yamna lei mathakta su tamjakre US UAE China koi singsi international power ngaktani makoina pungning phathanaba yamna kanna leibak ani sida taksinduna leiri hojiksu USA si mamangai dagi hauna India amadi Pakistan ani gi marakta de-escalation da yamna intervene tawkhiba leibak amani khudam oina lising ma samapan mariputara mapan gi Clinton mediation ningsing bayai aduga historical precedents sing mamangi thokdok sing yengba matamda leibak animakna mamangda nuclear weapons sing sizinnakhide adugi su mathakta Pakistan gi sel thungi fibam si asuki matik fattaba haibadi hawjawjing maksu makhoi gi GDP asi only $350 billion oibana maram oiraga yamna amang ata thokadaba lan amada Pakistan thawai yausal oi haibisi su akoina thajaningai oi India gi no first use policy haiba amasu lei and mina attack tawraklaba matamdadang nuclear weapons sing asi sizinnagadabani Bharat na hana kaidonung disu sizinnaroi masi Bharat ki policy amakhakni aduga Pakistan gi oinasu publicly define tawba precise nuclear red line ama leite Pakistan gi position yamna phabanate handaki matang asida Pakistan na makhoi attack aduda involve tawde haina sienbag loinana international support tangjabagi tangai fadaba fibam amada hojik leirabani makhoi si China da tangjarubada amadi UN Security Council da kaya maipaklaktaba asina makhoi gi diplomatic isolation oibagi fibam amada leire India gi economic fallout sinasu Pakistan leibak manungda maru oina Baluchistan da yamna sauna ungkathan basu thohan gadoribani marmasina Pakistan na yamna kanna khudhala oidra yamna kanna India gi sangsilagliba khongjang asida khudhala oidra khuthara oidra haibagi thajaningai soi adubu potential miscalculations amadi domestic pressure mayam asi leibana maram oiraga nuclear weapons sing asi sizinnarakadra haibagi munangbadi adumuk mayam pi pulingda hojik leiriba wafam amakhakni Pakistan na nuclear weapons sing si sizinaraga su makhoi gi Nasser missiles hairibasida rely tawrakpa yai thaina dagi hauna India na superior oiba Pakistan dagi Bharat na adum helaga lakpa wafam ama lei sigi India gi conventional superiority asi counter tawboina Pakistan na hojiki nuclear weapons si sizinaraga su LOC dakhak sizinarappa yai atopa mafamda yamna sauna akoi gi nuclear weapons sing asi sizinnarak oi yamna luriba wafam amana miscalculation amadi miscommunication haibasini yamna maru oiba factor ama khakne unverified oiba claim sing haibadi Pakistan na India gi jet asu kapthakre haibagumba adudagi India na operation sindur na singba tawriba sida yamna transparent oidraba taraba haibadi Bharat na attack tawriba si terrorist base sing khaktadani masina civilian amadi military infrastructure sing da amanga ta thohande haibani sing basing asi yamna transparent oina communicate tawbagi mathau ama tai si phajana communicate tawdraba transparent oidraba aduga unverified claim sing asi koina verified tawduna asum da khangdu hodabida hekta sounding bana mang tharaga khusi thanaruragadi adumak nuclear weapon sing asi sizinnarakpa yabagi oithokpa leitabadi natte adubu hojik phawbagi
ꯑꯣꯏꯅꯗꯤ ꯚꯥꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯅ ꯆꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯣꯃꯦꯁꯇꯤꯛ ꯄ꯭ꯔꯦꯁꯔꯁꯤꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯄꯍꯜꯒꯥꯝꯗ ꯇꯨꯔꯤꯁ 16 ꯃꯔꯨꯑꯣꯏꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯍꯤꯟꯗꯨ ꯉꯥꯛꯇ ꯑꯣꯏꯕ ꯃꯁꯤꯗ ꯄꯕ꯭ꯂꯤꯛ ꯑꯥꯎꯠꯔꯦꯁ ꯑꯃ ꯂꯩ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯧꯖꯤꯛꯃꯛꯁꯨ ꯂꯩꯔꯤ ꯐꯤꯕꯝꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯁꯨꯡꯍꯟꯍꯟꯗ꯭ꯔꯕ ꯄꯥꯀꯤꯁꯇꯥꯟꯅ LOC ꯂꯥꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯁꯤꯚꯤꯂꯤꯌꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯑꯦꯇꯦꯛ ꯇꯧꯕꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯁꯀꯦꯂꯦꯁꯟꯁꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯟꯁꯤ ꯁꯣꯛꯅꯔꯛꯂꯒꯗꯤ ꯑꯗꯨꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯃꯤꯁꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯔꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯍ꯭ꯌꯨꯃꯤꯂꯤꯌꯦꯁꯟ ꯍꯥꯏꯕꯗꯤ ꯍꯟꯅ ꯃꯥꯏꯊꯤꯕ ꯏꯟꯗꯤꯌꯥꯅ ꯊꯤꯅ ꯂꯥꯛꯆꯅ ꯁꯨꯝ ꯇꯧꯕ ꯁꯤ ꯍꯦꯟꯖꯜꯂꯛꯑꯕ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯄ꯭ꯔꯦꯁꯔꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯅꯁꯨ ꯑꯗꯨꯝ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯚꯥꯔꯠꯅꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯝ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯗꯤ ꯃꯥꯟꯗꯦ ꯇꯦꯔꯣꯔꯤꯁ ꯄ꯭ꯔꯣꯚꯣꯀꯦꯁꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯑꯃꯅꯤ ꯑꯦꯛꯁꯇ꯭रीमिस्ट ꯒ꯭ꯔꯨꯞꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯖꯥꯏꯁ ꯃꯨꯍꯝꯃꯗ ꯀꯨꯝꯕꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯌꯥꯎꯁꯤꯜꯂꯛꯑꯕ ꯃꯈꯣꯏꯅꯁꯨ ꯂꯥꯟꯁꯤ ꯌꯥꯎꯁꯤꯜꯂꯛꯑꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ एस्केलेशन नाकल अनिगी मरक्ता खुद थोकनबसी सोयदना कनखलकनी हेना कन्न खुद थोकनरिबा मखै नाकन अनिगी मरक्ता न्यूक्लियर वेपन सिंग सिजनरकपगी चांस वांगबा हेनकलकदौरिबनी aduna hairiba nuclear weapons sing asi sizinaragadi yamna sauna catastrophic damage ama maduga madugi thokraba khulai sing adu sizinnakraba matungda su tung koiba fawba yamna sauna amangata thokadaba leibanina masi thoktanabagi damakta yengsinba masi thoktanabagi damakta atopa leibak sing yeng sangba su adumak apsik mathau tadaba natte aduna international monitoring asi asuki matik mathau tai US kumba NATO gumbagi surveillance yamna kankhalanba mathau tai aduna kari tawba yai haibarom sida amuk yengminasi de escalation tawba ama mathau tai aduga loina diplomatic channels si fajana restore tawhanba ama mathau tai aduga atopa neutral actors singna coalition tawraga leibak ani sigi marakta back channel talk kumba hawbagi tangai fadaba du hawsik leirabani demilitarization tawba pakistan na terrorist support tawba si tokpa ama yamna mak tangai fadaba ama lei adubu hawsik lak liba development si yengduragadi mayamgi pukningda leiba singnaba si henkan ingai masak amadi oi Indiana terrorist infrastructure site sing the attack tau kibadu Pakistan na act of war ni haibaga loinana khud soidan hangani haibaga tawbaga Pakistan na drone amadi missile sing sizinaduna Jammu Pathankot amadi Udhampur na singbada leiba Bharat ki military station sing the attack satharakre Indiana maduda response tawba oina tongan ba mafam da leiba Pakistan gi air defense radar amadi system sing the attack tawki attack aduda Lahore fabu yoksin bangamki India na masi Pakistan na escalate torpagi matik saba paukhumni hai Prime Minister Sri Narendra Modi nasu escalation asigi matungda ahan bu oina high level meeting amada alert fazana oinaba amadi communication fazana leinaba wapam phongdokhibanina anytime India na response tawnabagi ready oi haibani aduda sunatana Bharat ki defense minister Rajnath Singh nasu India gi military operation si ongoing oi haibadi hojik chathaduna leiri haibanina makha action chatharaknabagi ready oi haibani ahanbada India na terrorist site sing khaktada attack tawkibadu Pakistan gi retaliation da response tawbo oina Pakistan gi air defense system da target tawrakibasina taklibasi nuclear power ani si hena kanna khud thoknarakpa yabagi oithokpa lei haibasini khud hena kanna thoknariba makhai nuclear weapon sing sizinnarakpagi chance wange aduna Pakistan na nuclear weapon sing asi sizinaraklagadi India na su khud hanba haibasimadi adumak soidre aduga amana India gi oina no force use policy ama leiragasu mina khud hana thakiba haibasida mangjaba leibanina phibomgi matung inna India na hana sizinnarakpa yabagi oithokpasu leitaba natte adubu international pressure mayam ama leibanina kari thoklaba haibadumadi haiba ngamdri makha update sing ngaiminasi hawjiki oinadi aranba paw thajaroi khisi thagasari